अहानबदा मरुओइबा पाउ Manipur Chief Minister na Kangpopi District Police Team da mana oina lupa lakh tara pikre. Amadi Seminar on Implementation of National Education Policy nga selection kre. Krumzari, DEEPA SHAMURAILATPAM na poni news update pizari, hauzik pau santok na pizari. Kangpopi District Police ki team na chahi asigi me amadi June faubada international market ta chaurakna lupa crore yangkhai nipan dasmik mapan manga rongi oigadaba heroin powder kg mari dasmik ani taret ama fagat pangam khiba aduda police singi thodang masak khangbi duna pukning thogat pa oina ngasi CM Secretary ta Manipur gi Chief Minister N Birena sel gi mana oina lupa lakh tara Kangpopi District Police ki team da khusana krai Lamda masiki police amadi army na Manipur lengak na paikhalakliba war against drugs 2.0 gi khongthang asi sawatpagi damakta CM na thagatpa sufongdokhe Thauramadu da Manipur DGP P Jonggel amadi makok thongba police officer kayasu sarukyake Alu roki by this road Ili? Ili. Now Dongel is a DGP, a Manipuri DGP, huh? Yeah, I mean, ready, please. Kanglaipak Students Association KSA amadi Rusa Manipur ani na sinduna ngarang degi hauduna numit nini chufna chatharapa Seminar on Implementation of National Education Policy lisingani kun ngasi loishin kre Seminar adu loishin bagi thoramda KSA gi General Secretary Johnson Thiam na phongdokibada National Education Policy provisions sing da yauriba local content syllabus sing lamda masigi angang singna Tamgadoriba larikta syllabus ama oina yauhanba ama mathautai numit nini chufna chathariba seminar asida warep kaya lauduna resolution lauraba matungda mari lainaba lengakta pisinduna lamda masigi education bu manglomda changsinnaba honagani haina phongdokhi Seminar asigi maru oiba pandam di India gi oina honglakliba education system asida Manipur su thengthadana yahounaba honabada Nahasing bu skilling piduna hauzik amadi tungda lamdam asida darkar labor sing fanghanaba hotnaba mairoi singna tamgadaba syllabus adu curriculum design tawduna Kanglaipak Manipur bu education reform asida yahoduna mairoi singbu matamgi matung ina semduna malemda fida ama kanba ngamnaba hotna hogadabani haina phongdokhi New education policy asidi yawriba provisions sing asigi maruiba local content syllabus amasung pagi curriculum reform tawliba amadi angang singi syllabus ta yahomba masangi aduga ngasigi akoina niminini sudna panthokriba pagi seminar program asigi region so lojaraga pagi mari leina balanga ta pisen jaraga pagi Manipur leiba education sector asi manglong na saksim bang hambi damakta pagi mari leina ba lenga authority ta pisen jana ba pagi CM sadar lejai Amukona Sinduna protest day against the division policy of the government of India Haibahiramda Wakat Mifam Mama ngasi Kwakaitel Bazar da Famkre Wakat Mifam Maduda Amukogi President PH Nando Luwang na Phongdokibada India amadi NSN IMG Wangmada without territorial limit Haiba Wahi asi hapchinuna ceasefire extend Torakpa amadi Madugi Maramda government of India na Furup Singi Marakta Khaibung Tahanaba Siliba Thausiladugi Mayokta Kanna Yaningdaba Phongdokhi Loinana ing lising ani amada Manipur gi apunba saktam kaiba yaroi haiduna ihau haurakpadagi June 19 gi thogdok adu thokibani Mahakna makha taraduna Government of India na Kanglup Furufta yumfam oiba lalhaulup amadi organization khara sijanaraga adungai ing lising ani amada Manipur gi apunba saktam kaina na basilakpada Manipur gi miyamna apunba gi saktam kaiba yaroi haina achetpa firep ama lepkiba adudagi hena kanba firep ama lokhatpa mathau tarakle Maramdi hauzik su Manipur gi apunba gi saktam kaina naba India government na sinba leptri Inglising ani amada lepkiba thongna lingjel hauzik su hanba leitana singnarak pakhudimak thengnana ba hotnagani haina phongdokhi
मनपुर की अपुन सकम थुगाइब पांबा कांगू फुरुप युमफम होइबा लालुरुप सिंह अतई ऑर्गेनाइजेशन सिंह दा अमुकोन हाइजनिंग मनपुर की अपुन सकम की मायोक लेब खुदिमक अमुकोना पुंग सगते अदुगुंबा मनपुर की अपुन सकम थुगाइब होनब खुदिमकी मायोक अमुकोन लेबली अदुना अमुकोना मियाम गलोनना लेबलिंगदा मनपुर की अपुन सकम थुगाइब ngमोय अदुना खोई मनपुर की अपुन सकम थुगाइब पांबा नकोइदा गवर्नमेंट ऑफ इंडिया ना करिगुम फिबम खरदा नतगा करिगुम ओइजे ओइथ खरा ऑफर तोरगा नतगा करिगुम खरा द मिका हलगा मनपुर की अपुन सकम थुगाइनो होनरपदु कानोय मदु गवर्नमेंट ऑफ इंडिया की लांग थुबिरगनो मियाम की लाइफलाइन ओरिबा नेशनल हाईवे नंबर 37 लंबी असी नमथकिबा नत्रगा किंथकिबा याबगी मवोंगदा लेरे मसिगी मतंगदा ऑल जेरिबाम यूनाइटेड क्लब्स एसोसिएशन की प्रेसिडेंट मुतुम माइपाक्सना मंगांगना पाउमी सिंगदा फोंगदोरकपदा समुपुनबी गुलार थोल हाइना खंगनरिबा खुल असी चही खुदिंगी टुरेल इसिंग इचाउना चाउरकपा मतमदा टुरेल मपानदा लैबा युम अयाम्बना युम थुमजिनबा निंखाइबा ताउथकिबा कया लेख्रे अदुबो हौजिक ख्वाइदगी लाइबक थीबदी जिरी टुरेल मनाक्ता चटनरिबा नेशनल हाईवे नंबर 37 समुपुनबी जिरी इम्फाल दा चटलिबा लंबी असी नमथबा हौरे हाइरिबा मफम असी टुरेन तोरबान ngak सेनबा मणिपुर लेंगाकना मतम चाना थबक पाइखत पिरंबा तारबदी हौजिक खुदोंग थीबा नंगलिबा असी नंगमदबसु याय चही मंगागी ममांगदसु ऑल जिरीबाम यूनाइटेड क्लब्स एसोसिएशन ना जिरी टुरेन तोरबान असीगी मतांगदा मीडिया की खुथांगदा लेंगाकता रिपोर्ट पिखतलबसु ngasi faubada turen torban asi ngak senbidabana maram oiraga mamangi turel iching isau dasu yum manga gi mathakta henna tauthakibasu laikhre maram aduna hauzik yamna maru oiba national highway number 37 miyam gi lifeline oiriba lambi asi namthakiba natraga kinthakiba yabagi mawongda leire maram aduna athuba matamda mari leinaba authority na mityeng changbina ba haina azukana appeal torakli अखोई लेक्चर मफम से नमथब हौरबा मफम सिदनी मफम अखोई रिवर बैंक तुरेन असे प्रोटेक्शन तौनबा लंबी नेशनल हाईवे प्रोटेक्शन तौनबीदमक्ता मनपुर गवर्नमेंट मतम चाना अखोई थबक पाइखत पिरंब तारगदी यौरमोय चही मंगामुकी ममांगदसु अखोई ऑल जिबा यूनाइटेड क्लब एसोसिएशन रिपोर्ट मीडिया खुतांग पीजखबनी फाउबदा रिवर बैंक से प्रोटेक्शन तौबीदबनिना लंबी प्रोटेक्शन तौबीदबनिना ममांग जुम मंगा की मथक्ता तुरेन की इरोनुंग चतखबनी मरमदुना अखोई हुजिक यामना मरु ओइबा नेशनल हाईवे अखोई लाइफ लाइन ओइबा 37 से होंग यादबा नत्रगना चिंगिंग हाइबदु नतबिदा हारिबा लंबी से एनी मोमेंट नमथगिबगी किंथगिबगी फियोमदा लेरे मरमदुना मरि लेनबा अथॉरिटी ना मियंग चंबिनबा अजुकाना फिल तौजिन RPF की लेफ्टिनेंट कॉलोनल इरोम इबोटोम्बी एलाइस कैरुंग चही यांखैतरु अपोपल लैखिद्रबा इरोम गुनो नंबोल थांगटेक कौबा अमा मणिपुर गवर्नमेंट दा सरेंडर तौरकले हाइना सोशल मीडिया दा थागतुदा प्रोपेगेंडा तौरिबसिगी मतंगदा मियाम दा सेंगदोकचरी हाइना RPF की असिस्टेंट सेक्रेटरी पब्लिसिटी बंकिमना थादोरपा चेरोल अमना हाइरी चेरोल अदुना मखा तारदुना इरोम इबोटोम्बी पार्टी मनुंगी ओइबा मियोइसिंगी सेल येंथोक येंसिन तौबगी थबक सिनादुना लेबा मियोय अमनी मतम खरगी ममांगदगी सिनरीबा थबकता मवोंग मरिन तादबा यावरकपदगी थिगतपदा फाइनेंस डिपार्टमेंट ना काइथकिबा मरुपसिंगदा पीनबा सेनफम लुपा लाख 13,94,500 इरोम इबोटोम्बीना लाना सिजनखरे खंगलपा अमदी मखाताना थिगतपदगी पार्टी थादोक्तुना चेनखिबा मिचेल अमनी सिनबा थबक अमता माय पाकना तौबा ngamdaba मपुकचेल सेपा इरोम इबोटोम्बी गुंबा फौहांगुंबा अमना RPF तगी थोकिबदा चांग तागदबा नते असिगुंबा मथोंग हुक्तबा पुकचेल सेंगदबा मियोय अमना येगनबदा सरेंडर तौकिबदा RPF ना कैदौंगैदसु इमा लेबाक निंग तमनबगी चंगसिलिबा लांजंग असिदा निंगहन्नबा तौरोय हाइना हाइरी RPF टी येगनबा ओइरिबा इंडिया लेंगाका मणिपुर की निंग तंबगी वाफों खक्तदा वारी सानबा नतना अतै करिगुंबा मरम अमतदा वारी सानरोय हाइबसी अचेतपा फिरेपनी मथोंग हुक्तबा पार्टी दा चनद्रबा मियोय अमना सरेंडर तौबदा मणिपुर लेंगाकना दिल्ली की मपुना चानबीबगी दमक यामना माय पाकलबा अमगुम प्रोपेगेंडा तौरिबसी हंथबा थाकी प्रोपेगेंडा नि हाइना चेरोल अस्ता पल्ली मतंग अस्ता ब्रेक अमतंग लौमिनसी
ब्रेक की मतुंगदा तरामना ओक्चरी IT industry asi chawkhalakpagi matung inna ngarang Chief Minister N Birena Human Resources asi henna chawkhatnabagi pandamda ICL Technologies ka MOU ama khuchek pinakre IT industry darkar gi matung inna hengalakpana maram oiraga Department of Information Technology Government of Manipur na ICL Technologies ka punna khupsanaraga Tech B sangakre Manipur dagi class 12 pass out toraba mahiroi singna Chahi amagi training program asida saruk yaba yaragani loinana training program asi hek loibaga ICL Technologies ta thabak su soidana pigani hari masida sunatana thabak tawna university da lairik makha tamthabasu yagani hari Jiribam district ki maru oiba lambi oiriba jiri tipaimuk lambi JT road lambi matam kuinadagi sembidana leibadagi Chingdong Lekai Women Association semba demand tawraduna tha asigi tang tarani thoidagi hauduna pung nifunipan gi oiba JT road lambi thingzinba haukibana maram oiraga chathok chasinda akaiba kaya oire hauzik fawbadi thohaningdana thodok sing thokpagi paudi leitri Jiribam police na su kanna ngak senbagi thabak paikhatli Thazaba yaba paugi likhun amagi matung inna hauzik fawbagi oina mari rainaba authority singna ban kauriba singda wafam ama fawba hairapa laitri masina maram oiraga Jiribamda leiriba CSO sing kaya punna ngasi makha taba akanba khongjang sangsinaba sem sakre ningsing bayai ban kauriba loop asina JT road sembagi matangda thabak amata laukhatrabadi National Highway number 37 yauna lambi thingani haibagi wafam su laikhrabani Indo-Nepal Friendship Organizations na saknairaba miyoy kayada piduna lakpa lemjaningai oiraba Dr. B.R. Ambedkar International Award chahi asigisu ikai khumnabada Manipur dagi Dr. Naurem Sanatomba amadi Dr. Konthokjam Bimola su yaurakle award asi piduna ikai khumnakraba Dr. Naurem Sanatomba hauzik Manipur University ki Manipuri Department ta Assistant Professor oina thabak tawriba academician amani loinana Dr. Konthokjam Bimola CI College Bisnupur gi Manipuri Department ta Assistant Professor oina thabak tawribi mahairoi singbu lamjing lamtak libi ozani mamangdasu tongan ba award kaya piduna ikai khumnakraba saknairaba academician amadi writer amasuni Public Health Engineering Department PHED na ngarang thadorak pachirol amagi matung inna Kangchup ki raw water main pipeline adu hongdok hongjing tawbana maram oiraga Kangchup Rehabilitation amadi Kangchup Extension ki jurisdiction da June 19 fawba ising chang naina thaba ngamkhiroi haina cherol asna palli Imphal West Police amadi District Child Protection Unit aniga khusamnaduna FXB India Suraksha na sinduna nomagi oiba training program ama ngarang Imphal da pangthokre thoramadu da Imphal West ki SP KSA Sivakanta Singh amadi Additional SP Lakshmi Thingbaizam na chief case oina saruk yakhe thoramasiga mari leinana SP Sivakanta Singh na human trafficking asi malemda khwaidagi laina paisa tanbagi sinfamda ahum suba thakta leiribani haina phongdokhi Manipur su human trafficking gi yawol asida hengalakpada natana Myanmar border seasonaduna atopa leibak yadasu miyoy kaya ama human trafficking gi lamda thadok thajin tawbagi achoba mafam ama oirakli haina mahakna makha takhi Imphal East District Legal Service Authority ki Secretary Arshad Seth Saha DCPO District Child Protection Unit Imphal West Yurembam Indramani Advocate Manipur High Court and former Chairperson Child Welfare Committee Imphal West Tiam Raskisor Singh amadi Program Officer FXBIS Imphal Sunil Khoinaizam Maitaisu Thauramadu da saruk yakhe Aroibada maroiba pau umahana Manipur Chief Minister na Kangpopi District Police Team da mana oina lupa lakh tara pikre amadi Seminar on Implementation of National Education Policy ngasi loisinkhre Matang asta poni news update loisinjare mideng tabiriba pumnamapu amuka hana khurumjari